Meitan lounaba uwa yanthatpa maram oiraga akoibagi phivam na chaona cheitheng pirakliba asi kharadang oirabasu kannabagi pandam da wai amasung Chethi-Chekum shijinnaduna yamna eco-friendly Oiba Anouba makhal gi Meitan ama Ningthoukhong dagi Marchis Moirangthem na Mai Pakna Puthokpa Ngamle. Hiram asigi matangda TOMTV gi staff reporter Sogaizam Yanan amasung senior video journalist Possangbam Sarat Chandra dagi akhanaba paudum ama. Ningthoukhong Ward number 6 dagi Marchis Moirangthem piklingai dagi hauna lau singuga mari lainaba sinfamda pukning luplakhi apokpa rajen amasung apokpi radha su lomi gi sinfamda leiba maramna Marchis su lam asida manung yongna changsinba pangkhi tungi punsida agricultural scientist ama oibagi pandam amaga loinana mahai tamlakhiba Marchis yumgi leita lairana maram oiraga agricultural scientist ama oibagi manglan mangphaunaba ngamkhide Laibang tamlamdrabasu agriculture gi lam asida mahaka kaidongda thadokna khide Rajasthan da laiba National Institute of Agricultural Marketing da thani gi training course loisinduna lam asida makhal makha kaya gi changyeng tawba horakhi science graduate ama oina hoji public school Ningthoukhong da oja oiriba Marchis na honglakliba akoibagi phivam amasung loktak pat ki imai chahi khuding gi mayeng tarakliba asigi maram thiba horakhi akoibagi phivam da hongba lakliba amadi loktak pat ki imai chahi khuding gi mayeng tarakliba si uwa paktakna yanthatpa asisu achouba maram amani haiba mahakna khangba ngamkhi Meitan lounaba khakta da uwa paktakna yanthatliba si kharada oirabasu safanabagi pandamda eco friendly oiba Meitan puthoknaba thorang tawba horakhi maramdi hauzik ase ningthamtha changlakpa maramna Meitan gi maru oiba leiragani haibasi maaki wakhalonda singsinki Wakalon asi thabakta onthoknaba Marchis na Google gi mating phawba lauraga sijin hunjinba horakhi kaina thangda wai shijinnadaba Chethi-Chekum amadi moidana lonba gamna Meitan semba yai haiba khanglakpa mikuptagi changyeng oina eco friendly oiba Meitan asi semnaba khong thangjinba horakhi Hairiba polam sing asi sijinnaraga matau karamna Meitan makhal asi semgani Meitan asi kadai phawba mai pakna sijinnaba yabagi amadi Meitan asi sijinnabada kari ahenba khudong chabal leibagi haibagi matangda Marchis na TOMTV da hai wai dagi charcoal puthokpa si ahamba process ta wai se koina mai thagani mai thabasi su direct mai thabadi yade carbonize tawba kawi haiba carbonize tawningai damakta koina drum ama sijinagani drum dugi manungda firewood khara sing khara hapsilaga mai tharaba matungda waisi tamna chahallaga directly completely mai chahan banatabida magi stage ama lakani madugi stage tu da khoina temperature maintain tawraga khoina loktho horaga ingtha halaga khoina collection tawraba matungda moida atasi lolani lolaba matungda khoina ngasai wai du khoina sugairani khara powder ta na kitang sugairaba matungda atase haparani atase hapasida che se khoina ising se paper se nongmatinga thame matungda paper se amuk wai du ga yansinarani ata du punna yansinara lor matungda tosinaba lor matungda khara paste form da lagla haba kanda khoina PVC 5 sijinaraga PVC 5 tu gi size da khoina una sare aduga PVC 5 tu da hapsilaba matungda compress tawraga puthokjabani posakse rice hak charcoal se PVC pipe sidagi manungdagi lokthorokpa lora matungda khoina phawdokani dry tawba matamda numit humni natraga marini mukti change ado kaigumba nungsa se yam marang kaina sadaba taragadi 5 days mukti lawe si lora matungda khoina maifu amada hariba khoina semjariba charcoal se haba matungda khoina Meitan thabagi process tu ga chamanana chukhatpa matamda Meitan chai dumaina rice hug charcoal sinasu sagi 1.5 hour almost adum mai function tawbangami Meitan udai phangiba Meitan duna function tawrubido maina wai dagi puthoiba Meitan sinasu function chap manana puthoi amasung maikhu chende paibada su handy oi amasung dirty oi hande hauzik puthokliba Meitan makhal asi changyeng tawbada mai pakle adumaku manpower gi awatpa leiba maramna market ta thadokpa ngamdana leiri hauzik maki oina hairiba Meitan asi mahaki manau nupa singa punna sem sabani adubu udagi loba Meitan gi mamal amadi Meitan adugi ayam yamdagi chang hotoklaga mahakna puthokliba anouba Meitan asi lakliba ningthamtha asida market ta phanghanabagi thorang tawri akoibagi phivam sohandaba amasung mahausagi tharngakna thamnaba hotnabada miyamnasu eco friendly oiba polamsingda mai onsinbagi matam yore haina Marchis na TOMTV da makhatana phongdorakhi deforestation thola padagi sabagi ecology
ecological da environment da akaiba pirakpa si mayam se aina replace tawnaba honarapa matamda aina research khara tawjabani waidagi Meitan saragadi udagi natragasu waidagi Meitan saraga puthokjaba oiba taragadi malay akoigi akoiba environment se khara koina kanba ngamgani haiba wakalonda aina matam maram oidana Meitan si waidagi semaga puthokjarakpani mayamna hojik shijinnariba Meitan sigi mahutta hojik waidagi puthokjaraiba Meitan sina shijinnabhi support tawbiro sibina waidagi puthoraiba Meitan sina shijinnaba taragadi environment gi akoibada leiriba environment si kitang khalnga thamadasu mating pangane han khanjai eco friendly su oiba shijinnabadasu nungaiba Meitan chai dumaina waisina puthoriba Meitan sina chakpa cha manarabanena udagi sagadabe sarupudi waidagi puthoriba Meitan si mayamna shijinnabhiu amasung akoigi akoibagi khalsi ngang thambada mayamna support tawbiu haiba wafam se ai thamjaningi Hojik oiragliba akoigi environment ta kaitharakliba saktam amasung global warming gi chauraba cheitheng asi mapung phana ngakthokpa haibasi ngasi gi leiriba mirol akoigi thodangni matang asida akoina nungti numit khuding gi sijinnariba potlamsing eco friendly ohenba haibasi ngasi di yamna mathau taba potlam ama oirakli akoina sijinnariba udagi lowa Meitan asina akoigi akoibagi phivam da aduki matik sokali haibasi leiriba miyam pumna makna khangnaraba wafamni maram aduna masana masabu thabak pizaba amasung akoigi akoibagi phivam ngak sianabagi damakta makoi gumba mioi kaya akoigi state asida thoraknaba lengak asinasu akhanaba policy program khara puthokpagi mathau tabadu chauna leirakli maramdi masina akoigi economy da kharado oirabasu safahanbagi mathakta masana masabu thabak pizabagi chang asi aduki matik wangkhalakani haibagi thajaba chauna lei TOMTV gi damak video journalist Posangbam Sarachandra ka loinana pawdamjariba ai isamak sawaijam gyanen Ningthoukhong ward number 6